थमोइदा अरोटपा थमलनो इकाइबा पुंबा थादोक्पिरो थमोइदा अरोटपा थमलनो इकाइबा पुंबा थादोक्पिरो तांग फंगजबा तांजानीने तसेंग बखोंजेल दुना हाइरक्लो इफंगदा ngasidi nahaki momo ninoka o ai haki momo ninoka lainariba marise nusibani tarai tarai nafamda nushi hekta haiba yabara nuja oibi ai khoibi kuthiba yaba nate ko thamoida arpa thamduna pakhangi asingba khangige nandi na thauna suinduna mupon toina nokhini पाखंग ओइबा इgi थौनाजे नंग याम खंगनिंगबा नत्रो फै फै हो खंगनिंगे Nusina sunglangi damak ikai ki thadokuna thamoida chingnaba laitana ho nupi oibi ai khoi su nusina sunglangi damak imong manong thadok laga laktoini Nusina sunglangi damak ikai ki thadokuna thamoida chingnaba laitana nupi oibi ai khoi su nusina sunglangi damak imong manong thadok laga laktoini Laugani ichilsina pena 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 aigi hakchang si su nangini aigi thawai si su nangini aigi hakchang si su nangini aigi thawai si su nangini Nushi maida chen banang bu naksilaku aingonda tambirake nusigi irase Mino khuding khoi thumbi miding khuding pangthabi tambiro nusiba aingonda Nushi maida chen banang bu naksilaku aingonda tambirake nusigi irase Mino khuding khoi thumbi miding khuding pangthabi tambiro nusiba aingonda Laigani pulsi chupa Laigani pulsi chupa Nangina ina nushiba Aigi haksang si sunangini Aigi thawai si sunangini Aigi haksang si sunangini Aigi thawai si sunangini Kainomtang jageba करी moirang phoksa pada kya longnya नंगन मोयरांग चतुइदु चटप खतरा हलकुसु यावतुरा चटप खतने हंगरंदा चतुइ नि लिसिम चंगादि पिउना या मंद्रो दुदिया खरा ताबे यारोइद्रो होंगम यारे लाओ काकलो ससिलो
ꯇꯥꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯗ ꯂꯝꯗꯣ ꯌꯥꯝ ꯁꯥꯡꯉꯦꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯀꯥꯏ ꯎꯗꯤꯅꯣꯕ ꯏꯃꯥ ꯀꯥꯏ ꯎꯗꯤꯅꯣ ꯃꯣꯏꯔꯥꯡ ꯃꯣꯏ ꯀꯌꯥ ꯍꯥꯏꯔꯛꯀꯦ 5,500 ꯑꯩꯁꯨ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯅꯦ ꯆꯦꯟꯕꯝ ꯄꯤꯔꯣ ꯊꯤꯟꯕꯤꯔꯝꯃꯒ ꯂꯥꯛꯑꯣ ꯀꯩ ꯈꯜꯂꯤꯅꯣ ꯃꯣꯏꯔꯥꯡ ꯀꯥꯏ ꯋꯥꯏꯗꯅꯣ ꯈꯪꯗꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕꯣ ꯆꯠꯇ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ 이만해. 이마이 모이랑 짤리에. 비마, 모이랑도 짤로라누. 밸런스 컴파운드 짤로. 하, 밸런스 컴파운드. BS네 쿼터다. 호호. 담에. 모이랑 짤로 kumsi yarni. BSNL quarter da 밸런스 컴파운드 짤라세. ꯍꯣꯏ ꯌꯥꯔꯦ ꯅꯪꯁꯦ ꯅꯁꯛꯇꯤ ꯐꯗꯤ ꯐꯖꯩ ꯀꯦ ꯕꯣꯁꯤꯒꯤꯗꯣ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯅꯤꯗ 어지강 장인데 가이도 좀 더. ꯑꯦ ꯀꯩ ꯂꯝꯗꯩꯅꯣ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ 여구더브시 ꯀꯌꯥ ꯃꯣꯠꯂꯦ ꯋꯥꯠꯂꯤ ꯄꯨꯡ ꯊꯧꯈꯤꯅꯤ ꯋꯥꯠꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯣꯏꯔꯥꯡꯗ ꯂꯥꯛꯏꯁꯤꯕꯨ ꯀꯅꯥ ꯊꯤꯜꯂꯛꯏꯅꯣ ꯃꯃꯥꯡꯗ ꯌꯦꯡꯒ ꯐꯖꯅ ꯊꯧꯋꯣ ꯅꯠꯇ꯭ꯔꯒꯅ ꯁꯦꯃꯥ ꯀꯨꯝꯅꯕ ꯄꯔꯁꯨ ꯊꯤꯜꯂꯛꯏꯔꯣ ꯅꯁꯛꯇꯣ ꯁꯦꯃꯥ ꯌꯥꯎꯔꯅꯤꯅꯦ ꯐꯖꯩꯅꯦ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ ꯀꯔꯦꯝ ꯊꯥꯏꯅꯔꯛꯀꯅꯨ ꯅꯠꯇꯦ ꯃꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯃꯥꯒꯨꯝꯕ ꯂꯥꯛꯄ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯉꯥꯡꯅꯕꯤꯒꯦ ꯑꯩꯒ ꯈꯪꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯣꯇꯣꯁꯦ ꯈꯥꯝꯕ ꯌꯥꯔꯦ ꯅꯪ ꯈꯥꯝꯕ ꯌꯥꯔꯦ ꯅꯪꯒꯤꯁꯦ ꯃꯇꯥꯝꯅꯤ ꯅꯪ ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯨ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯕꯣ ꯑꯩꯈꯣꯏꯁꯨ पाखंग कहीं युमदा बरना अनिहुम लेनी कहीं इसाजु PhD डिग्री कहीं सुम फजब थोला पर येंगे ना ने को ओक्तो थौ छाना बेवन नंगना सामलेन जजी से कदोबैना इबे मा नुपा मसक फजबा हायर गदे खोइगुम हैंडसम जे मसक फजबा सिंगी नाराय बे येंजो हाइबनी खामनो ऐ साइले हरगे खामो सादा ए साइदा ऑटो फंगोय को अदुम तुमिन तोंगो मी सामो सिट्रेस के दोबैनो सिबा ngasi koi ma yam tiani mamung nu phi phajang pu lai na yungi maudi खामो यारे नंग सादा खामो सादा खामो ने खामो सि खामो ने 내가 진짜 커서로 쿡박 사도 해지다 kariba nang ni weno ha mi yo ko tu ngi tu khana ba ga kun nam ta 오 누가이 nang 내려 먹거나 nang nang ki tu ga 또 खामो 봐 아시 어떤 드라이버스 미야고 시대 아무튼 보달라모 미야고 시대 봐 헤이 나 거미잖아 강리되는 너 모바일 아이 모바일 아이 모바일 가모 ꯅꯪ ꯁꯤꯔꯒ ꯍꯥꯏꯔ ꯅꯪꯕꯣ ꯅꯠꯇꯦ ꯑꯁꯤ ꯑꯣꯇꯣ ꯁꯦꯝꯗ ꯇꯥꯟꯅꯧꯁꯦꯕ ꯀꯔꯤ ꯃꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯑꯒ ꯅꯪꯒꯤ ꯑꯣꯛꯇꯣ ꯁꯨꯝ ꯇꯥꯟꯅ ꯂꯩꯇꯥꯔꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯁꯤ ꯑꯣꯇꯣꯁꯤꯗ ꯑꯩ ꯃꯣꯕꯥꯏꯜ ꯌꯥꯎꯈ꯭ꯔꯦꯕ ꯄ꯭ꯂꯤꯖ ꯑꯝ ꯇꯥꯟꯅꯕꯤꯌꯣꯕ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯦ ꯃꯕꯨꯡ ꯃꯄꯥ ꯌꯥꯝ ꯐꯩꯅ ꯇꯥꯏ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣꯕ ꯑꯝ ꯄꯥꯡꯕꯤꯌꯣ ꯄ꯭ꯂꯤꯖ ꯆꯠꯁꯤ ꯀꯥꯈꯠꯂꯣ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯆꯠꯂꯣꯃꯦ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗꯒꯤ ꯊꯨꯅ ꯊꯧꯕꯅꯣ ꯁꯦ ꯀꯨꯝꯗꯧꯁꯤ ꯑꯝꯇ ꯀꯩꯗꯧꯔꯒꯦ hꯧꯕ ꯌꯥꯗ꯭ꯔꯦꯍꯦ ꯁꯦꯂꯔꯁꯦ ꯑꯝꯇ ꯄꯥꯏꯌꯨꯁꯦ ꯀꯩꯕ ꯁꯦꯂꯔꯁꯦ ꯑꯝꯇ ꯄꯥꯏꯌꯣꯕ ꯁꯦ ꯌꯥꯔꯦ ꯊꯧꯔꯣ ꯑꯁꯤꯗ ꯆꯨꯝꯅ ꯊꯧꯔꯣ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯀꯁꯥꯔꯗꯩꯅꯦ ꯕꯁ ꯄꯥꯔꯀꯤꯡꯗꯩ ꯑꯣꯇꯣ ꯇꯣꯡꯉ ꯂꯥꯛꯄꯗ ꯃꯣꯕꯥꯏꯜꯗꯣ ꯑꯣꯇꯣꯗ ꯌꯥꯎꯈ꯭ꯔꯤꯅꯦ
ꯑꯗꯨꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧ ꯂꯩꯕ ꯑꯁ ꯋꯥꯏꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯑꯣꯇꯣꯗꯣ ꯑꯝꯇ ꯍꯥꯟꯅ ꯐꯪꯅꯕ ꯊꯤꯃꯤꯟꯅꯈꯤꯁꯦ ꯁꯠ ꯊꯧꯔꯣ 손대 ꯆꯠꯂꯣ 가모 좀더 가모 가모는 ꯆꯠꯂꯣ ꯁꯠ ꯆꯠꯂꯣ ꯃꯦ ꯃꯣꯏꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯗꯤ 어ꯇꯣ ꯀꯝ ꯇꯥꯟꯅ ꯅꯪꯉꯔꯣꯏꯌꯦ ꯆꯠꯂꯣ 시가 시장가 짱 잘려버려 헤이 마탕 탱나보다 강리들은 능 대교계 와이는 어둠도 사시게 ꯑꯁꯤꯗ ꯑꯣꯏꯅ ꯈꯥꯝꯃ ꯌꯦꯡꯉꯁꯦ 어둠으로 없고 짝긴 두고 ꯑꯩꯅ ꯈꯪꯕ꯭ꯔꯣꯗꯣ ꯅꯝꯗꯅ ꯍꯦꯛ ꯃꯥꯡꯉꯤꯗ ꯑꯩ ꯐꯣꯟꯗꯣ ꯑꯁ ꯃꯃꯜꯁꯨ ꯇꯥꯡꯈ꯭ꯔꯕ ꯅꯪꯒꯤ ꯑꯦꯛꯇꯤꯚꯥꯁꯤꯅ ꯌꯥꯔꯝꯃꯗꯤ ꯑꯩ ꯃꯣꯕꯥꯏꯜ ꯇꯥꯡꯈ꯭ꯔꯕꯗꯣ ꯃꯥꯡꯉꯝꯃꯣꯏꯅꯦ ꯀꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯑꯔꯨꯕꯁꯨ ꯆꯠꯍꯟꯗꯕ ꯑꯩꯒꯤ ꯊꯥꯎꯁꯨ ꯃꯌꯥꯝ ꯑꯃ ꯇꯤꯡꯍꯟꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯉꯥꯎꯕꯖꯥꯠꯂ ꯃꯁꯤꯕꯣ ꯀꯔꯤꯕ ꯑꯉꯥꯎꯕꯤꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯈꯣꯏꯗꯧ ꯁꯧꯒꯠꯂꯤꯉꯩꯁꯤꯗ ꯅꯞꯁꯜꯂꯛꯀꯅꯤ ꯅꯪ ngâm đi nấp nè, nấp nè, nâng ngồi nè, nắp sắt lắc cái ní. Nâng cái sườn nằm đi cái nào phong sai đó, ಅದು ಮಾಂಗ ತಿ ತರಕನು. Nâng ನೀನೆ ಸಾರಿ ದಿಯಾ. ಫೋನ್ ಯಾವ್ರಂ ತ ಪಿರೋ. ಯಾವ್ದಿ. ಮತ್ತಾವ್ದಿ ಮಷೀನ್ ಬಿಸಿನೆಸ್. ಪಿರೋ ಮೇ. ಪಿರೋ. ꯌꯥꯝ ꯊꯦꯡꯉꯕꯅꯤꯀꯣ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯗꯧꯅꯦ Hello ꯃꯥ ꯕꯦꯃꯥ ꯑꯩ ꯐꯣꯟꯗꯣ ꯇꯥꯍꯧꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦꯕ ꯃꯤ ꯐꯣꯟꯗꯩ ꯇꯧꯔꯛꯄꯅꯦ ꯅꯪꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁ ꯆꯦꯛꯁꯟꯗꯕ ꯅꯠꯇꯤꯌꯦ ꯁꯣꯏꯗꯅ ꯌꯥꯎꯒ꯭ꯔꯤꯅꯦ ꯑꯗꯨꯗ ꯈꯪꯗꯦ ꯌꯥꯝ ꯊꯨꯅꯅꯦ ꯅꯨꯄꯥꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯁꯤ ꯅꯝꯕꯔꯁꯦ ꯑꯝ ꯊꯥꯔꯛꯑꯣ ꯅꯪꯕꯨ ꯉꯝꯕꯗꯨꯕꯨ ꯍꯥꯟꯅ ꯎꯅꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯃꯤ ꯑꯁ ꯀꯗꯥꯏꯗꯩ ꯎꯅꯕꯅꯣ ꯐꯣꯟꯗꯨꯗ ꯑꯦꯗ꯭ꯔꯦꯁꯁꯤꯗꯣ ꯌꯥꯎꯈ꯭ꯔꯒ ꯑꯗꯨꯗ ꯈꯪꯗꯦ ꯁꯤ ꯐꯣꯟꯁꯤꯗꯅꯦ ꯑꯦꯗ꯭ꯔꯦꯁꯇꯣ ꯊꯨꯅ ꯊꯥꯔꯛꯑꯣꯀꯣ ꯊꯝꯃꯦ ꯍꯩꯃꯥ ꯃꯁꯤ ꯉꯥꯁꯤꯗꯤ ꯃꯤꯅ ꯊꯨꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯐꯣꯟꯁꯨ ꯅꯠꯇꯅ ꯋꯥꯔꯤ ꯁꯨꯝ ꯀꯣꯊꯔ ꯁꯥꯟꯅ ꯂꯩꯅꯦ ꯕꯤꯂꯦꯟꯁꯀ ꯂꯣꯏ ꯂꯣꯏꯔꯝꯃꯅꯤꯅꯦ ꯑꯩꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯤ ꯂꯥꯛꯑꯒ ꯃꯤꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯦꯕ ꯃꯁꯤ ꯊꯕꯛꯀ ꯂꯣꯏ ꯀꯥꯏꯔꯦꯕ ꯌꯥꯝ ꯌꯦꯡꯅꯤꯡꯅꯕ ꯈꯪꯗꯦꯕ ꯃꯁꯤ ꯌꯥꯝ ꯑꯉꯝꯕ ꯅꯨꯄꯤꯅꯦꯕ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯧꯕꯤꯔꯣꯀꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩ ꯇꯨꯡ ꯁꯨꯝ ꯏꯟꯅꯔ ꯂꯩꯒꯦ ꯍꯥꯏꯔꯣ ꯅꯪ ꯍꯥ ꯏꯀꯥꯏꯕ ꯈꯔꯒ ꯈꯪꯅꯕ ꯐꯩ ꯀꯔꯤ ꯐꯖꯗꯅ ꯅꯇꯨꯡ ꯏꯟꯅꯗꯣꯏꯕ ꯅꯁꯛꯇꯣ ꯃꯤꯡꯖꯦꯜ ꯌꯥꯎꯗ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯣ ꯅꯣꯏꯒꯨꯝꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯐꯖꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯃꯥꯡꯍꯜꯂꯕꯅꯦ ꯁꯛꯄꯨ ꯈꯪꯅꯔꯨꯔꯗꯤ ꯂꯣꯏ ꯌꯥꯔꯅꯤ ꯁꯤꯅꯤꯅꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯅ ꯇꯥꯟꯅꯔꯛꯄ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩ ꯃꯤꯁꯦ ꯇꯥꯟꯅꯔꯛꯏꯔꯣꯅ ꯁꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗꯅꯦ ꯅꯪꯒꯤ ꯃꯦꯁꯦꯖꯁꯦ ꯂꯥꯛꯄꯒꯤ ꯄꯤꯒꯦꯅ ꯂꯥꯛꯄ ꯍꯥ ꯑꯗꯨꯗꯤ ꯉꯁꯥꯏ ꯍꯥꯏꯔꯛꯑꯣ ꯌꯥꯗ꯭ꯔꯣ
เฮ้ยสักพอจะเบี้ยนั่งในสักกระดับลำบีเช่ยามลับไปอะดูนั่นแน่ไอ้ถิ่นบีแล้วมึงกี่เหล่านั่งเช่ไอ้เถียงนะบุตรยามพาราบันไอ้น่าแต่ว่ามุ่งอะไรมาบุกก็นั่งพม่ามตะคังเลยดำไอ้เช่อิมพันปากคังเนี่ยอิมพันปากคังเนื้อใส่มาแค่อกตัวดูนั่นตัวบีแล้วไม่ดูคังเงินตนะนั่งน่ะมาพัมสิกิสิ่งชิดไก่ตะคังมาสุนัตติอะดูนั่นแน่นั่งบุตรถิ่นบีแล้วมึงกี่ให้เป็นยังไงเนาะไอ้เสียอย่าบนอูระบะเซ่ นั่งยี่พันนับให้บีเป็นยังไงเนาะอย่าต้องตัวพันได้สักเลย Şelasıyım da. Yare se pairo. Sibu activa nena. Khara phamam thawa dru siba. Helmet sina uptri sina kai gya. O phajaba mai thongje uhamningba. Aikhoi Manipur dadi helmet upa chatnadi. O aidi Manipur masana tabanna khangdabado. Adudi America dairo. Aidi hana kasar dainen hai khradudi. O kasar. O Assam. O. Samsung A3 ai khoi shai gi Samsung A3 Fulai Hello Hello Paibir sikana Ai sing lagi mama ni Pai biri sikana ngambaro Oh ai ne ima ai ne Ai ma mabu phone mang haure dai ne amuk lai ramabo Ima mai phone ji phange Oh adudi ibungo ngamba natro Hoi mane ima ai ne Fareda nakhoi ani thina ba nakhoi ni kari hainaragi Ima ai mana haiba loi yare ma bulogjerage haina ai lepsere ima khangde dai bungo mama thanda ni do chakri do nangna ne magi damakta sengna lepi koi bungo Ima ai lepkani ima madi momu poksu yam phaida aina pamjabadu hek thoe ima Oh ima ji kari haige da bono khangdre mang da phone pa hello dana ima ma aswaida pora ma leini ana thoki e hore halaga ai pahelagi ima Oh ho bungo ima oi pa bungo higa dina yekti dana thoiduk pa na yaudi da ima Oh pare hoi ma thamjare phone je sanabaga ji noijani da masi chopuk tingi da ai sujok to slogun phare masi Kamo amta kamo Kedoroge. ngatang leramo yam thun lake Hello? Ai sing lagi mama du ne Oh. kai gi no sing lagi phone du na hoji to wari sanara maga op lagi hisna Ma dia swai changhi. Ma thoga pahalage. ibungo ngamba sin hanangi number a Na adudi ai nati. kai nu ne haris ko Hujik kana imada ring toramge. nang bu ngamba natrabra ne hoji ta ima aina pamjaba du tho e dana ha gi dai ne Hoi ma adudi ai adugi nupa adudi nati. Mana agi phone wairaga ngasai di phone toki. Adudi ai thamage. Adudi ma gi paina ingonda sanamani ne.
nang phone pai de dai ne phone piro kai dei phone no nang phone nom to piro piro nang ye yaw du thunu puthoro kari no kai dei phone no ai bo nang na sida noi gi ma da phone to do ai loi khang ja ne kai no hosi to wa sum jang da ngai ai khoma da kai dei phone to doi no ei na chin thinu ka sari ei milau bi nang toi do ai loi khang nang gi phone yaw na noi ma da sida tumina phone to do as nang se na bu yam seng de mi ne se ai tak sa na khang e khang ba sheng du chi bu ai ro nang lo as ma gi yaw na ai ngon da gi ga to da na ya re ai nang ga tin da dress ya lu pa ma ni tin bai da mo ta na dan pa mu de ga to bai no nang phone ai to dress ya sa lai chalo kai dau lai na na sak tu ing de chalo ai gi sak che yeng ona lak na te nang gi phone su jo toi do kai no che noi namai ti li phone ja ingona sai bek to le ram che loi ma kai dau ga Bema, ima yam nangai re. Ngambana ne, nangbu ne nabuk na pau yam na phai. Kusigi thaduk na roi hai re iba. kai no hai si ba karam kan tau rai no Hojik ta tawra ambani. ए नंग ने इमा तक फोन तो संदना ऐसे नंग दे यार बाबा nang ngai khop nang nang ho jing pam thing na ga noi ma da phone toi na tra tu nang ingona ga chop lai ni ne ai gi nusi na bu pa da sara ga khoma da phone dai na tra ऐसे नंग gi nam da oi gi sin ne na tra nang gi phone to piro yo yo se nang ko nang gi phone yaw ma di khang dam ni ko nang adon no thai ro ga no nang ne ima da ga is ऐसे mabuk ma pau yam phai ibani thadok na roi yam hai ki da na khoma da ऐसे nang yam oi ning me wa ra hey jing ngan bi kasari milau bi helang goi ba jin the ba nang na khoma da phone to sa phone ima hosi phone to ma da sin number se dai la Nangi phone du dai gini ne. ha ai gi mangi phone to dai ne ba 어떻게 오토 드라이버는 사나 보이러머니 Sorry I 강도되네 am sorry 그래 나온다 o adudi ai su nang on da la na khalu re okto driver tu na sana bani ne 아도 이반이 사우나 알금스가 chalasira tu adagi gas hita chang aduga dum nai ramne 얌 농아이자래 hoi phare adudi chale ko Hey, nang tu sige no. Ha? Nana pa mi se nupa na gai mathung na bacha to natra nang pa mi se ha? Hey, hoji mu chalo. Gai na bu chalo. Chalo.
ꯃꯣꯏꯌꯨꯝ ꯀꯔꯤ ꯂꯩꯔꯒꯦ ꯕꯦꯝꯃ ꯃꯣꯏꯌꯨꯝꯁꯦ ꯃꯤ ꯀꯅꯥꯝ ꯂꯩꯕ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯈꯪꯕꯤꯕ꯭ꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯀꯌꯥ ꯎꯗꯦ ꯅꯨꯡꯗꯥꯡꯗꯗꯤ ꯂꯩꯕ ꯎꯏ ꯑꯗꯣ ꯃꯣꯏ ꯐꯣꯟ ꯅꯝꯕꯔꯒꯗꯤ ꯈꯪꯕꯤꯕ꯭ꯔꯣ ꯄꯤꯒꯦ 958794690212 8794 너 잡이 알아. 아두네 그냥 나노. 옥투비. 나 그래 뭐는. 아무시 하울라이네고. 나바니까 아이 그또 로일로 살라담니 나바네마. 에이. 나바니 고시미야라. 나고. 아이는 가고 아이네. 나바니 아마도 생기비야라. 나고 아이네. 에너비. 낭디고. 안잘라기니고. ꯉꯁꯥꯏꯗꯨꯕꯨ 8794690212 8794690212 8974 Hey, Kasaria. 269 Nang namun soli do kaino. Kuin mana mun soli sibo. Ngau dun to ine sila mi sida. Hey, Kasari milau bi. Kaino nang mun soli ngau ro nang. Nana panga ba number ko lagaw re Number du na kai de lo ri ba. 87944610 Nang na itu sum ko ina lai sa ai ko tong tapa lo ga hero na Nang ina sak tu dai kari khudong cha ba lo doi ba. Nang gi number do hai bi ge to ba. 8794690212 Nandi ka mai khangami ba Noi gi namana ne se. Noi gi namana ne message se tharai ba sida. Sidai to ro. Balance loi hapam. The number you have dialed is currently busy. The number you have dialed is currently busy. As busy dum lai Nang si nupa thi ba wa di wa ja ram ja ni. Ai ju ne nang sena ba wa ram ne ba. Yeah Nang se gi sena na ba lai ba mi ro Nong da kana sena bi ha ge Ai na sena ba dai na tro nang nang si shwai da ngam da si da lepang ngam sha. Kan di wa thiam ngam ko ko siak ti puk se kem ta tri ko yam la ma za ni Ai ju ne nang pa na ba dai ai ta cha dri cha bok thak tri. Kan de lo. Chau chlo. Nang ga ga kai thok na da ai nang ga jamin da ba sat ba Se chumna chalo sidai chumna chalo ko. Asida chabam thakam yam lei bane. Masi gi matung da gi di ne nang gi khudong thi ba da ne. Ai di chung yeng yeng wai ai ji ni. Anto. Chala se ba Sheller. Mino sibo. Ai gi phone ju free da tok thok pa. Noi imphal no sa sing se sigum ba se thong na bra akhoi ada din ya ta da ne am le sigum ba thoi sibu nam mai dui kai dra Noi gi ar ta ra di khulus lao. khulu ro kai no ai won da ma hoi da ka da wai no Noi ne ka sanu pi sing je machin di kat ba jani he. Noi imphal pa khang sing se sigum ba ti ba man ma se thau bra Maman tang bike thoraga guli chaba mane tho do bani. Adu na bu masi tho boi wani. aduk li pa pa khang din ya pun si da uzarak tri Nang ngang nang ngam poti. Noi gi ne ka sanu pi sing je As, tanin di de. kat ba jani he. ya zere
ꯆꯥꯅꯣ ꯑꯗꯨꯕꯣ ꯆꯥꯎ ꯍꯥꯎꯕꯅꯤ ꯆꯥꯎ ꯀꯣꯏꯅ ꯆꯥꯁꯜꯂꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗꯤꯅꯦ ꯆꯥꯃꯁꯅ ꯆꯥꯕ ꯍꯩꯅꯗꯦ ꯏꯁꯥꯒꯤ ꯁꯦꯟꯅ ꯂꯩꯖꯕꯕꯨ ꯑꯁ ꯄꯦꯟꯅꯕ ꯆꯥꯒꯦ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯒ ꯌꯦꯡꯉꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯆꯥꯔꯣꯏꯗꯣ ꯑꯣꯏꯔꯒꯅ ꯑꯩ ꯑꯣꯏꯅ ꯆꯥ ꯇꯥꯔꯦ ꯁꯤꯕꯨ ꯀꯩ ꯍꯥꯎꯗꯅꯅꯣ ꯃꯥꯅ ꯆꯥꯏꯁꯤꯕꯣ ꯃꯤꯅ ꯆꯥꯎꯔꯗꯤ ꯌꯥꯗꯦ ꯆꯥꯔꯗꯤ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯈꯪꯒꯗꯕ ꯅꯊꯧꯔꯣꯗꯣ ꯑꯩ ꯁꯔꯨꯛ ꯑꯣ ꯌꯥꯔꯦ ꯌꯥꯔꯦꯁꯦ ꯑꯗꯨꯒꯨꯝꯕ ꯁꯦꯟ ꯃꯆꯥ ꯃꯁꯨꯗ ꯆꯣꯛꯀꯗꯕ ꯅꯠꯇꯦ ꯑꯣ ꯑꯩꯁꯨ ꯀꯁꯂꯥ ꯅꯆꯤꯟꯗꯣ ꯇꯩꯊꯣ ꯑꯩ ꯁꯦꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯆꯥꯒꯩ ꯆꯥꯊꯣꯛꯎꯔꯒ ꯅꯔꯟꯗꯤ ꯂꯩꯇꯅ ꯀꯩꯗꯧ ꯆꯥꯅꯤꯡꯉꯤꯅꯣ ꯁꯦꯜ ꯃꯆꯥ ꯃꯁꯨ ꯄꯥꯏꯗꯕ ꯅꯨꯄꯥꯅ ꯑꯗꯨ ꯀꯨꯏꯅ ꯃꯥꯒꯗꯕ ꯅꯠꯇꯦ ꯍꯣꯇꯦꯜ ꯕꯤꯜ ꯑꯩꯅ ꯄꯤꯔꯝꯃꯕꯅꯤ ꯆꯠꯂꯁꯤꯔꯥ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯄꯣꯠ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯦ ꯀꯥꯏ ꯂꯩ ꯆꯤꯡꯃꯩꯔꯣꯡ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ Hey, lure sini napi he. ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯪꯒ ꯐꯝꯃꯤꯟꯅꯕ ꯐꯪꯉꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯦ ꯑꯁꯤꯗꯤ ꯅꯣꯏ ꯀꯥꯒꯤ ꯑꯣꯏꯔꯝꯅꯦ ꯀꯅꯥꯝꯇ ꯈꯨꯠ ꯊꯤꯡꯖꯤꯟꯅꯔꯅꯨ ꯀꯗꯥꯏꯗꯅꯣ ꯖꯦꯠ ꯃꯨꯊꯥꯡ ꯑꯣꯔꯦꯟ ꯊꯥꯡ ꯆꯠꯂꯤꯗꯨꯕꯣ ꯅꯪꯉꯣꯟꯗꯅꯦ ꯇꯥꯕꯤꯗ꯭ꯔꯕꯣ ꯀꯩ ꯄꯥꯝꯃꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯣꯏꯒꯤꯁꯦ ꯎꯆꯤꯆꯩ ꯄꯥꯈꯪꯅ ꯂꯥꯡꯅꯕꯗꯨꯗ ꯑꯗꯨꯝ ꯁꯥꯎꯔꯤꯕꯗꯨꯗꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯌꯣꯛꯈꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯛ ꯂꯦꯝꯖꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯛꯑꯦ ꯈꯨꯠꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯗꯤ ꯀꯞꯅꯤꯡꯅꯤ ꯁꯛꯇꯥꯁꯤꯒ ꯅꯨꯄꯤꯒ ꯂꯛꯅꯗꯅ ꯆꯠꯂꯦ ꯍꯦ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯌꯥꯕ ꯃꯤꯅ ꯃꯁꯦ ꯁꯅꯥꯒꯤ ꯐꯃꯨꯡꯒ ꯇꯨꯝꯖꯧ ꯍꯥꯏꯕꯅꯤꯅꯦ ꯅꯪꯁꯦ ꯁꯥꯎꯅꯨ ꯏꯕꯦꯝꯃ ꯅꯪ ꯃꯉꯣꯟꯗ ꯂꯩꯔꯗꯤꯅꯦ ꯁꯪꯒꯣꯝꯅ ꯅꯈꯨꯠ ꯍꯥꯝꯕꯤꯅꯤ ꯁꯛꯁꯤꯡꯁꯤꯒ ꯍꯟꯇꯣ ꯆꯠꯀꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯅꯨꯄꯤꯗꯣ ꯊꯥꯗꯣꯛ ꯅꯣꯏꯅ ꯇꯧꯏꯁꯦ ꯀꯩꯅꯣ ꯑꯩ ꯉꯁꯥꯏꯒꯩ ꯇꯥꯒꯦ ꯑꯃꯨꯛ ꯇꯥꯕ ꯀꯗꯥꯏꯗꯒꯤ ꯃꯍꯪꯅꯣ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯅ ꯐꯤꯂꯝꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯟꯕ ꯂꯥꯛꯄ ꯃꯑꯣꯡꯅꯤꯅꯦ Tiba.
ꯑꯩꯅ ꯈꯜꯂꯨꯕꯒ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯃꯐꯝꯁꯤꯒꯤ ꯃꯤꯁꯨ ꯌꯥꯝ ꯐꯠꯇꯦ ꯂꯝꯗꯝꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯆꯥꯛ ꯆꯥꯛꯔꯤꯡ ꯑꯃꯅ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃ ꯃꯥꯡꯊꯣꯛꯑꯦ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯅꯝꯗꯅ ꯃꯥꯡꯊꯣꯛꯄꯤ ꯅꯝꯗꯅ ꯇꯧꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯌꯦꯡꯉꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯐꯣꯟꯁꯨ ꯑꯃꯨꯛ ꯄꯨꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯎꯅꯖꯒꯦ ꯈꯟꯖꯕ ꯃꯤꯁꯛꯇꯨꯁꯨ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯑꯩꯐꯥꯎ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯃꯐꯝꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌా ꯑꯃ ꯀꯥꯏꯊꯣꯛꯇꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯐꯥꯎꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯕꯅꯤꯀꯣ ꯑꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯔ ꯍꯦꯟꯅ ꯉꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯐꯔꯦ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯌꯥꯝ ꯋꯥꯕꯤꯔꯦ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯡꯕꯤꯕ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯦꯡ ꯑꯃꯇꯪꯗꯤ ꯄꯥꯡꯕꯤꯔꯝꯃꯨ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨ ꯑꯩꯒ ꯊꯦꯡꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯐꯥꯎꯕꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ fare changuru ko ai maga mu thokminarke ngaktang leiramu ko hoi ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯅꯪꯕꯨ ꯊꯥꯖꯗꯣꯏꯁꯦ ꯅꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯉꯁꯥꯏ ꯈꯨꯗꯣꯡꯆꯥꯕ ꯉꯥꯛꯇ ꯌꯦꯡꯉꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯅ ꯅꯁꯛꯀ ꯀꯦꯅ ꯀꯦꯅ ꯂꯥꯛꯄ ꯁꯅꯥ ꯔꯨꯄꯥ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯔꯒ ꯂꯦꯝꯅ ꯆꯠꯄꯗꯨꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯃꯗꯨꯒꯤ ꯊꯥꯛꯇꯣ ꯌꯧꯗ꯭ꯔꯤ ꯍꯥꯏꯔꯣ ꯌꯧꯔꯦ ꯈꯔꯗꯤ ꯋꯥꯠꯄꯩ ꯋꯥꯅꯤ ꯅꯪꯅ ꯍꯥꯏꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯩ ꯏꯟꯗꯕ ꯌꯥꯎꯈ꯭ꯔꯒꯦ ꯅꯪꯒꯤ ꯆꯣꯞꯅꯕ ꯑꯩꯅ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯣ ꯅꯪ ꯑꯩ ꯂꯧꯗꯤ ꯂꯧꯕꯤꯅꯤꯀꯣ ꯀꯩꯗꯧꯕꯩ ꯂꯧꯔꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯅꯉꯣꯟꯗ ꯂꯦꯞꯇꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯤ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯗꯨꯗ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯂꯥꯛꯑꯗꯤ ꯂꯥꯛꯑꯁꯨ ꯍꯟꯅ ꯌꯦꯡꯉꯔꯣ ꯍꯥꯏꯔꯤꯁꯤꯅ ꯑꯔꯦꯞꯄꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯥꯅꯕꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯊꯨꯅ ꯊꯣꯛꯂꯛꯏꯗꯤ ꯂꯩꯔꯝꯗ꯭ꯔꯕꯣ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯉꯁꯥꯏꯒꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯑꯩꯅ ꯈꯜꯂꯝꯕꯒ ꯌꯥꯝ ꯈꯦꯠꯅꯩ ꯃꯐꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯂꯝꯗꯝꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯈꯪꯉꯤꯕꯅꯤ ꯃꯗꯨ ꯄꯨꯝꯕ ꯈꯪꯗꯣꯛꯈ꯭ꯔꯒ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯇꯣꯛꯑꯁꯤ ꯍꯧꯖꯤꯛꯅꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯣ 이번에 기다렸어. 마수네 마땅 짜다 보내서 오는 거야. 마땅. 마기 마땅 짜다 보내 아무도 못 해. 이게 어디 와리가 마땅시니까니. 범시대 강나바가 안 떨려 있는 순간들라.
ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯕꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ ꯅꯪꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯂꯩꯔꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕꯤꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯐꯝꯗ ꯄꯥꯡꯊꯣꯛ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯥ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯕ ꯍꯣꯇꯦꯜ ꯑꯃꯗ ꯁꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯅꯪꯅ ꯂꯝ ꯂꯥꯞꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯀꯩꯗꯧꯕꯩ ꯍꯣꯇꯦꯜꯗ ꯂꯩꯗꯣꯏꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩ ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯍꯣꯇꯦꯜꯗ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯅꯊꯟꯗ ꯂꯩꯕꯗꯣ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯣꯏꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯏꯇꯩꯃꯥ ꯏꯆꯟ ꯑꯉꯥꯡꯁꯤꯡ ꯄꯥꯕꯨꯡ ꯁꯨꯅ ꯂꯩꯔꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯐꯝꯗꯨꯗ ꯆꯪꯂꯨꯕꯗ ꯏꯃꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯅ ꯐꯅ ꯈꯟꯒꯗ꯭ꯔꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯦꯅ ꯈꯜꯂꯤꯕ ꯃꯈꯩ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯃꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯁꯤꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯗꯧꯗꯣꯏꯅꯣ ꯀꯨꯏꯔꯣꯏꯌꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯤꯛ ꯑꯝꯇ ꯊꯝꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯀꯌꯥꯃꯨꯛ ꯇꯥꯕꯖꯥꯠꯅꯣꯅꯦ ꯑꯣꯟꯊꯣꯛꯑꯒ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯌꯦꯡꯉꯒꯦꯀꯣ ꯃꯦꯆꯤꯟꯗ ꯍꯦꯛꯇ ꯑꯣꯜꯂꯒꯦꯀꯣ ꯁꯤꯗꯤ ꯇꯨꯂꯥ 3 ꯂꯩꯅꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇꯤ ꯐꯪꯉꯤ ꯃꯁꯤ ꯂꯨꯄꯥ 10,50,000ꯃꯨꯛꯇꯤ ꯂꯧꯕ ꯌꯥꯅꯤ ꯁꯦꯟꯐꯝꯗꯣ ꯍꯧꯖꯤꯛ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯂꯧꯕ ꯌꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯑꯩ ꯔꯤꯁꯤꯞ ꯑꯃꯨꯛꯇ ꯀꯛꯀꯦꯀꯣ ꯃꯤꯡꯗꯤ ꯀꯔꯤ ꯃꯉꯥꯜ ꯍꯥꯏꯕ ꯃꯉꯥꯜ ꯍꯥꯏꯕꯀꯣ ꯃꯉꯥꯜ ꯃꯩꯇꯩꯀꯣ ꯂꯩꯐꯝꯗꯤ ꯅꯍꯥꯔꯨꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯋꯥꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯀꯔꯤ ꯃꯁꯤꯒꯤ ꯂꯤꯛꯁꯦ ꯑꯩꯅ ꯌꯥꯝꯅ ꯈꯟꯖꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯂꯤꯛꯅꯤ ꯑꯩ ꯁꯣꯏꯗꯅ ꯊꯨꯅ ꯍꯟꯗꯣꯛꯆꯒꯦ ꯃꯥꯡꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯊꯥ 3 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯍꯟꯗꯕ ꯇꯥꯔꯕ ꯀꯥꯏꯊꯣꯛꯈꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯌꯥꯅꯤ ꯑꯩ ꯁꯣꯏꯗꯅ ꯍꯟꯗꯣꯛꯆꯒꯦ ꯍꯣꯏ ꯐꯔꯦ ꯁꯤꯁꯤꯃ ꯄꯨꯔꯒ ꯂꯥꯛꯄꯤꯔꯣ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ bungo nang laedana ꯏꯇꯩꯃ ibemasina kana ꯏꯇꯩꯃ ꯃꯥꯁꯦ ꯀꯁꯥꯔꯗꯒꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ oh ꯋꯥꯔꯤ ꯀꯣꯟꯅ ꯂꯤꯔꯒꯦ chango oibema lawo chango ibema nangna adu kuina changiduna kadai chalura somdana nanggidamakta mayam si kyam wanara ꯑꯩ ꯄꯥꯎ ꯄꯤꯔꯛꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯗ ꯃꯥꯒ ꯊꯦꯡꯅꯗꯅ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯔꯕ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯁꯨ ꯀꯥꯎꯔꯕ oh noigisi chumna sum khangnabani ko ꯑꯧ ꯃꯥꯅꯦ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯈꯪꯅꯕꯅꯤꯗ oh ado nang amadudi tawraba ꯍꯣꯏ ꯇꯧꯔꯦ ꯏꯇꯩꯃ lao imung changasi lao kasardagine haiba natra ꯃꯥꯅꯦ ꯅꯃ ꯑꯩ ꯀꯁꯥꯔꯗꯩꯅꯦ ꯃꯐꯝꯁꯤꯗ ꯃꯤ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯃꯤꯗꯣ ꯑꯗꯨꯝ ꯊꯦꯡꯅꯗ꯭ꯔꯕ kaidida sisu nayumnina adum khalaga loire lao changasi lao ꯀꯩꯗꯧꯔꯦ ꯁꯥꯎꯔꯤꯔꯣ ꯅꯪꯕꯣ ꯅꯪꯒꯤꯅ ꯅꯤꯡꯊꯨꯡꯉꯕꯅꯤꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯔꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ
ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯩꯗꯧꯕꯩ ꯀꯥꯏꯗꯣꯏꯕ 이봉 레이시디 난기네 아이는 까입도 walhalloy 아시디 그나노 아이기 로니 캉캉나 낭은 누피 임포 이나트라 오 앙호위시디 아시디네 미 아이기 머룹니 아 까사데기 락파 마나 와칸이 헨젤라드나 호이 아드데이 샬로로게고 이나마 이모세 레이버데 ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯨꯝ ꯎꯏ ꯆꯪꯒ꯭ꯔꯤꯁꯦ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯆꯟꯅꯨꯄꯤꯅꯦ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯂꯨꯍꯣꯡꯗꯣꯏꯗ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯂꯥꯛꯑꯗꯤ ꯂꯥꯛꯑꯁꯨ ꯍꯟꯅ ꯌꯦꯡꯉꯔꯣ ꯍꯥꯏꯔꯤꯁꯤꯅ ꯑꯔꯦꯞꯄꯅꯤ Hello? Bima. 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 Nang kapiro. Kaidaurage. Aina khalambaga. Mana ingonda leiba mawongsiga yam khenai. Magi maramda lakpagi. Ai ba rao tawbigadra haraga. Bema, imana haidro, miyoi bai base, mapamna matamna awonba leibani. Imana nangonda sakinu di haibaniko. Adubu, isagi ningbadudang tunga di haidana yakibani. Ima, maya molame. Mana ingonda sumsa torokani hai base. Aina kangida. Aina dimama. Tamoy singna nuksisagibani. Manaygi nuksibabu mirai bire. Aina kanjaraba pumnaba. Ariyamada tare ima. Imana aiba inde aduna. Masabu waroganogo. Bema, nangna yam nungaitragadi halaodana. Nupi masa nangna mapamduda kuina leithaba haibase afaba natte ima sunungaite Ima aina leiba mafamsidi yam nungai aigi marup amagidane aigi tengsu mana yam pangbi ai asengba amtangdi khangakige aduga laasu laake pare pare Izagi apamba dubudi pangthoro ado nang sayon sigi manungdadi halaktaba yaroi ko Ima thamage Nini lau foto yang si. Kana si ba? Kui mungi mi ngata ni. Kana birthday photo no si ba? Kana mangi ngu. Kana mangi ngu ne. Yo. Kana mangi ngu. Kana mangi. Khangdi kana no. Koi tamo ne. Si ba? Ama sina ai ni. Atai sina koi le kai mana bi ngakta ni. Kai no hai si ba? Si ba? As yam mandi masak se. Kena draw si kayam na. Mana master pastor bu mutung de ne. Mana pamjaba bodybuilder ni ne. Athu hinta na bada faster rakpagi ni. Oh.
ꯑꯗꯨꯕꯨ ꯆꯥꯅ ꯊꯛꯅꯕ ꯑꯋꯥꯠ ꯑꯄꯥ ꯗꯥꯏꯠ ꯂꯩꯅꯕ ꯂꯩꯇꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯗ ꯑꯣ ꯃꯥ ꯅꯦꯅꯦ ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯎ ꯇꯣꯟ ꯐꯣꯇꯣ ꯌꯦꯡꯉ ꯅꯣꯏ ꯀꯩꯒꯤꯅꯣ ꯁꯤ ꯉꯥꯡꯁꯦ ꯋꯥꯉꯥꯡ ꯁꯥꯡꯁꯦ ꯑꯍꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯉꯥꯡꯉꯦ ꯃꯌꯥꯝ ꯁꯥꯟꯅꯩꯁꯦ ꯅꯪ ꯀꯣꯛ ꯌꯥꯎꯁꯨ ꯌꯥꯗ꯭ꯔꯥ ꯆꯠꯂꯣ ꯑꯩ ꯁꯥꯟꯅꯕ ꯌꯥꯗꯦ ꯀꯩꯒꯤ ꯗꯣꯛꯇꯔꯅ ꯑꯌꯥꯕ ꯄꯤꯗꯦ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯕ ꯑꯩꯒꯤ ꯍꯥꯔꯠꯇ ꯑꯍꯧꯕ ꯃꯈꯨꯟ ꯑꯃ ꯂꯩ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯍꯥꯔꯠꯀꯤ ꯃꯈꯣꯟꯁꯦ ꯃꯦꯟꯅꯅꯕ ꯄꯥꯎ ꯇꯣꯟ ꯍꯣꯁꯇꯦꯜ ꯀꯟꯅ ꯇꯥꯜꯂꯤ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯅꯤ ꯍꯥꯏ ꯑꯥꯗꯩ ꯑꯗꯨꯝ ꯐꯔꯗꯤ ꯁꯥꯟꯅꯅꯤ ꯗꯣꯛꯇꯔꯅ ꯁꯦꯜ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕꯅꯤ ꯑꯁꯦꯡꯕꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯃꯣꯏ ꯄꯥꯎꯇꯣꯟꯅ ꯃꯥꯒꯤ ꯂꯥꯌꯦꯡꯅꯕ ꯈꯛꯇꯅꯤ ꯈꯜꯂꯤꯕ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯀꯟꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯣꯠꯅꯔꯤꯕ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯗꯤ ꯐꯔꯅꯤ ꯑꯩ ꯑꯁꯥꯏꯅ ꯂꯩꯔꯔꯣꯏ ꯑꯩꯅꯅꯦ ꯃꯣꯏ ꯂꯣꯏꯅꯃꯛꯅꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯗꯣꯏꯅꯤ